𝗬𝗏𝗶𝗀 Publicity Secretary MSF na khuyek piduna thadorokpa charol asina hai iramdam asigidamak hanba leitana ahing nungthil khaidana leibaki amasong mahairoi khunai gi thabak thaugai kayada saruk yaduna lakhiba leikidraba Leishangthem Hemanta amasong Leishangthem Chandani ani gi machanupa mari amasong machanupi ahum gi manungda Leishangthem Motilal na ahum suba machanupa ni ing kumja 1954 July gi chaichat 13 Numita Imphal West ke Singjamei Leishangthem leikai da pokhe chahi asigi chaliba September gi chaichat 12 numit asida BP stroke tawrakpadagi ayuk pung 9:30 tarakpada rims ta pukhatuna laikatnake anaba hanjilakpadagi makha taba layeng chathanaba Shija hospital da refer tawkhe adubu khanghaudana ngasi nongalamdai ayuk ke pung ani khara helakpa da taibangpan thadokhe Mahangna iraicha singbu thadok lamlaga chatkiba ngasigi numit phawada masage chahi hompuga mari suramkhe charol asina makha taraduna hai Motilal na hinglingai matamda khunai asibu aphaba maikaida purakna ba hotnabada thabak thaugai kayada saruk yaduna achoba thaudang lauramkhe ing kumja 1994 ge mamangdagi chawrangna chahi kunthra hena newspaper hawker ama oina numit khuding gi phongba pauche puthok pusin tawduna miyamda phanghanbada thaudang lobiramba leibak miyamgi chokthaba naidana hotnaduna lakhiba mathawna maringjal leiba miyoi amani leibak ke amasong mahairoi khunai ge achoba thaudang lobiramba lamdam asigi tanglaba misak Leishangthem Motilal laikidabada MSF na laikidraba thawaina lairamlenda ingna chikna leiba oirasanu haina thawni jabaga loinana mahaki leihoriba imung manungi awabadasu sarug yazari haina charo asina phongdorakle